यादत केंद्र केमोई मपान तक शामसु केंद्र जेनेब से सु नमरो है हाना दे जाओ कमर पर नंबर साथी रहते हमारा नंबर 1 2 तवे लुसी चारो ले मो हवत लगा फ्री होइना हाना की पांगन समना हारदा आई हुई आई सागी सही से 70 का 7 ओल होय रे सही ने फू यांखई की पांगन लुन अदु अमुक अदुम अमुक लेखे यामना आई मसी को माइ दong खबिन को माइ बकिन मोन आई मोन अमसु सिरनि नोय सेवा तौबिलु रो न गवाति द लाख तरु तरे चंगगा अनुबीमा इनिसिल पोरेगा इयेगे मा थाम ग नुमि मंगा तरानी दिसुरमनि जेनिम से रिफर तौबनि अदुगा जेनिम से सुने मसीदी कैंसर नि हेरे करी कैंसर दो ना मोन थ्रोट कैंसर नि आई वो कैंसर है नारा दिने इंडिया की डॉक्टर दी बिरुन इंडिया बॉम्बे रे चलो ना बॉम्बे रे आए तदी लात्रा मता तो पूरे चलो एकरा दे लात्रा उड़ सीगे तो वो नोई कनो तो तो सेवा तो ना है वो पोरक न हुजी थाम का निमितरा ने उनते सा इधर चारी बा अदु भोगने सीब दिला माने न कन मुक्तदा इसामक सदिस मैतैगी मांगदा लेरिबा पाबुंगसिगी फाइटो साइंस की प्रोडक्ट्स सिजनरुबदा कानबा फंखिबदगी इंटरव्यू मचा मा लौज कोई पाबुंगी मिंग ले थंसिदा आई खेर थवांग गों मैते बान ताइन दो अदु आ न थुंगा नवांग थंगो दे ले नि आई न्यूरल सेन कौवे मयाम न्यूरल हरगा दुम खंगे अदुगा पाबुंगी नारंबा हाइबदे हक्सांगदा लेरंबा फाइटो साइंस की प्रोडक्ट्स सिजनद्रिंगाइदा करी करी ले नासिंग लेरंबा अदु हक्सांगदा क्याम नुंगाइरंदबसिंग कई नुंगाइरंदबसिंग फाइटो साइंस लेटिने ममांगदा 2023 की अप्रैल लगी रिम्स से येंगे अदुगी रिम्स ना रिफर अमु तोरेगा जेनिम्स रिफर अमु तोरे जेनिम्स सु नमरो है रे नमरो है बिदिगी प्राइवेट हॉस्पिटल कोई कार्कनोस्टा हम ये कार्कनोस के ऐसी कोई ब्लड से ई बटन अनि कापे अदुगा कोई केमोसी तरुर कापे आई से नुपा अबिर खान हरसिना इबाई अइना अहुम कापसिदा इबाई से कातो तो के कानो म याओ कयो सम कयो लोई केंद्र ने तौदे आई हुजी यादत केंद्र केमोई मपान तक शामसु केंद्र केमोई मपान तक नो अदुमाय तौदगे आई से हुजी फाइटो साइंस से आइना हिदाक लौबसी पांगन की इदुल फितर है जना चाहेन था की निमित कुंतरे ने हेक सुबसिदा आई सिदे हिदाक लौबलाय आई से ऑपरेशन केबोतरे लका मतो दो ऑपरेशन तौसी है ऑपरेशन तौबसिदा रुपा लाख अनि दगी वालाम लिसियां के जे डिस्काउंट तो बिरेगा अदु तौसी है आइना कोई हक्सेल कार्ड के तो है अदु मोय यादव सिदगी सिदा फिटो साइंस आई संग हिदाक से लौबनी आई कोई इदुल फितर नानथो खरगा नुमि गुमनि सुजा हिदाक से चाय हाना दे जाओ कमर पर नंबर साथी रहते हमारा नंबर 1 2 तवे फंग द दाव गुमनि बने कई तो पाई पान थोक नंबर शक्ति लेते अवत पंगमदे याम वे कोई रे अदु हो रगा आई हिदाक से चारो दे नोइना सिगी हिदाक से इवन पी सिनी सिंगदा हाफ लीटर यालबा अदे सिना लेखादा थमबा सिगी हिदाक अनोब से लेखादा थमबा अदुगा चाबसे आई नुमित तरानी रोम चारदुगी कइनो नंगे हाना जे को खौगप कदी तौद को मावरा तो चटो नतबा अदे कोई मुस्लिम की वेना प्रेयर तो वाइना मु लेना को मसी कासी तबुगा बंद दुसी चारो ले मु हवत लगा फ्री होइना हाना की पांगन समना हारदा आई हुई आई सागी सही से 70 का 7 ओल होय रे सही ने फू यांखई की पांगन लुन अदु अमुक अदुम अमुक लेखे लेरगा आई प्रेयर तो बसी यामना फ्री दी होइना तो उबुदरा मियामना
ꯑꯩ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯐꯈꯤꯕꯅꯣ ꯀꯃꯥꯏꯅ ꯐꯈꯤꯕꯅꯣꯅ ꯑꯩꯉꯣꯟꯗ ꯆꯪꯉꯒ ꯈꯣꯠꯂꯛꯑꯦꯒ ꯑꯉꯛꯄ ꯐꯥꯎꯔꯦ ꯑꯉꯛꯄ ꯐꯥꯎꯔꯦ ꯃꯤꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯦ ꯑꯗꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯐꯈꯤꯕꯒꯤ ꯋꯥꯔꯤꯁꯤ ꯍꯥꯏꯔꯕꯗ ꯅꯪꯅ ꯐꯔꯤꯕ ꯃꯐꯝꯗꯨ ꯑꯩꯈꯣꯏꯁꯨ ꯑꯝꯇ ꯄꯨꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯔꯦ ꯍꯥꯏꯗꯤ ꯉꯥꯡꯅꯈꯤꯕꯗꯨ ꯉꯥꯡꯅꯈꯤꯗꯨꯅ ꯄꯨꯔꯣ ꯑꯩꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯅꯤ ꯀꯌꯥ ꯁꯨꯔꯕꯅꯣ ꯑꯩ ꯈꯪꯗꯦ ꯃꯤ 30 35 ꯍꯦꯟꯅ ꯁꯨꯔꯝꯃꯅꯤ ꯉꯁꯤꯃꯨꯛꯁꯨ ꯆꯠꯂꯨꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯃꯁꯨ ꯁꯤꯔꯅꯤ ꯅꯣꯏ ꯁꯦꯕꯥ ꯇꯧꯕꯤꯔꯨꯔꯣꯅ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯛ 6-7 ꯆꯪꯉꯒ ꯍꯅꯨꯕꯤ ꯑꯃ ꯆꯍꯤ 40ꯒꯤ ꯃꯊꯛꯇ ꯂꯩꯕ ꯍꯅꯨꯕꯤ ꯑꯃ ꯃꯥꯁꯤ ꯅꯣꯏ ꯁꯦꯕꯥ ꯇꯧꯔꯨꯔꯣ ꯍꯥꯏꯅ ꯊꯥꯔꯛꯄꯗꯣ ꯑꯩꯅ ꯁꯤꯗ ꯄꯣꯔꯛꯑꯒ ꯌꯦꯡꯉꯦ ꯃꯥ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ 5-10ꯅꯤꯗꯤ ꯁꯨꯔꯝꯃꯅꯤ 10ꯅꯤꯗꯩꯗꯤ ꯍꯦꯜꯂꯝꯃꯔꯣꯏ ꯑꯗꯨ ꯃꯥꯁꯤ ꯀꯃꯥꯏꯅ ꯇꯧꯅꯣ ꯃꯥꯁꯨ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯅꯥꯕꯗꯨ ꯃꯥꯁꯤ ꯆꯥꯛꯀꯁꯨ ꯆꯥꯕ ꯌꯥꯗꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯊ꯭ꯔꯣꯠ ꯀꯦꯟꯁꯔꯅꯤ ꯁꯤꯗ ꯑꯗꯣ ꯃꯣꯏꯁꯤꯗ ꯈꯥꯏꯁꯦ ꯈꯅꯥꯎꯒꯤꯁꯤꯗ ꯈꯥꯏꯔꯒ ꯑꯩ ꯀꯦꯟꯁꯔꯒꯤ ꯃꯍꯤꯛꯁꯤ ꯀꯥꯔꯀꯣꯅꯣꯁꯅ ꯑꯁꯨꯛ ꯆꯥꯎꯕꯅ ꯂꯩꯔꯦ ꯑꯗꯨ ꯂꯧꯊꯣꯛꯁꯦ ꯑꯗꯨꯒꯤꯅꯤ ꯑꯁꯨꯛ ꯆꯥꯎꯅ ꯂꯧꯔꯤꯁꯦ ꯂꯧꯊꯣꯛꯄꯗꯣ ꯑꯗꯨꯗꯤ ꯅꯣꯏ ꯍꯤꯗꯥꯛ ꯆꯥꯔꯒ ꯍꯥꯏꯔꯤꯕ ꯃꯍꯤꯛꯇꯨ ꯁꯦꯟꯈꯤꯕꯗꯤ ꯉꯝꯕ꯭ꯔꯥ ꯑꯗꯨ ꯍꯤꯗꯥꯛꯇꯨꯗꯤ ꯂꯩꯇꯦ ꯍꯥꯏꯔꯒ ꯂꯩꯇꯦ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯁꯤꯗ ꯐꯥꯏꯇꯣꯁꯥꯏꯟꯁꯤꯗ ꯆꯪꯉꯛꯄꯅꯦꯕ ꯂꯥꯛꯈꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯥꯏꯇꯣꯁꯥꯏꯟꯁꯁꯤda ꯑꯃꯨꯛ ꯑꯩꯁꯤ ꯆꯦꯛ ꯇꯧꯔꯦ ꯏꯁꯥꯅ ꯑꯩꯒꯤ ꯍꯥꯏꯔꯤꯕ ꯀꯦꯟꯁꯔꯒꯤ ꯃꯍꯤꯛꯁꯤ ꯂꯩꯕ꯭ꯔꯥꯅ ꯌꯦꯡꯕꯗ ꯉꯁꯤꯗꯩꯅ ꯊꯥ ꯑꯃ ꯐꯥꯔꯛꯑꯦ ꯊꯥ ꯑꯃ ꯍꯦꯜꯂꯛꯑꯦ ꯌꯦꯡꯕꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦ ꯃꯥꯒꯤ ꯀꯩꯅꯣ ꯀꯝꯄ꯭ꯌꯨꯇꯔꯗ ꯃꯍꯤꯛꯇꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯦ ꯑꯅꯥꯕꯒꯤ ꯃꯇꯥꯡꯗ ꯄꯥꯕꯨꯡꯒꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯥꯕꯁꯤ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯅ ꯀꯔꯤ ꯑꯅꯥꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯇꯦꯁ ꯔꯤꯄꯣꯔꯠꯁꯤꯡꯗꯀꯣ ꯑꯍꯥꯟꯕꯗ ꯔꯤꯝꯁꯇꯁꯨ ꯁꯤꯒꯤ ꯑꯅꯥꯕꯅꯦꯁꯤ ꯃꯣꯏ ꯍꯥꯏꯗꯦ ꯑꯩꯉꯣꯟꯗ ꯑꯗꯨꯒ ꯃꯣꯏꯅ ꯑꯃꯨꯛꯀ ꯖꯦꯅꯤꯝꯁꯇ ꯔꯤꯐꯔ ꯇꯧꯕꯅꯤ ꯀꯦꯟꯁꯔꯅ ꯅꯥꯕꯅꯦ ꯁꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯃꯣꯏ ꯃꯆꯤꯟ ꯊꯣꯛꯇꯦ ꯖꯦꯅꯤꯝꯁꯇ ꯔꯤꯐꯔ ꯇꯧꯕꯅꯤ ꯑꯗꯨꯒ ꯖꯦꯅꯤꯝꯁꯇꯁꯨꯅꯦ ꯃꯁꯤꯗꯤ ꯀꯦꯟꯁꯔꯅꯤ ꯍꯥꯏꯔꯛꯑꯦ ꯀꯦꯟꯁꯔꯅꯤ ꯍꯥꯏꯔꯛꯄ ꯀꯦꯟꯁꯔꯗ ꯀꯔꯤ ꯀꯦꯟꯁꯔꯅꯣꯕ ꯃꯣꯏ ꯀꯔꯤ ꯀꯦꯟꯁꯔꯅꯣꯅ ꯍꯥꯏꯔꯦ ꯃꯣꯏꯅ ꯊ꯭ꯔꯣꯠ ꯀꯦꯟꯁꯔꯅꯤ ꯊ꯭ꯔꯣꯠꯁꯤꯗ ꯑꯩ ꯆꯥꯛꯁꯤ ꯌꯣꯠꯄ ꯌꯥꯗꯕ ꯊꯥ 3 ꯂꯣꯝꯁꯦ ꯑꯩ ꯆꯥꯛ ꯆꯥꯗꯦ ꯆꯥꯛꯀꯤ ꯃꯍꯨꯠꯇ ꯀꯔꯤ ꯆꯥꯏ ꯑꯪꯒꯨꯔꯒꯨꯝꯕ ꯂꯐꯣꯏꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯒꯨꯝꯕ ꯑꯪꯒꯨꯔꯒꯨꯝꯕ ꯑꯗꯩꯅ ꯈꯔ ꯑꯁꯨꯝꯕ ꯋꯥꯏꯁꯤ ꯁꯤꯅ ꯃꯈꯜ ꯑꯣꯏꯅ ꯆꯥꯏꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛꯀ ꯃꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯕꯥꯛꯁꯤ ꯇꯤꯡꯊꯣꯛꯑꯒ ꯀꯩꯅꯣꯒ ꯆꯥꯗ ꯍꯥꯞꯄꯒ ꯑꯣꯏꯔꯁꯨ ꯀꯩꯗ ꯑꯣꯏꯔꯁꯨ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯏꯑꯕ ꯃꯔꯛꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤꯒꯤ ꯊ꯭ꯔꯣꯠ ꯀꯦꯟꯁꯔ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯅ ꯅꯥꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯐꯥꯏꯇꯣꯁꯥꯏꯟꯁꯀꯤ ꯄ꯭ꯔꯗꯛ ꯈ꯭ꯔꯤꯁꯇꯤꯌꯟ ꯁꯦꯜ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯅꯣꯐꯤꯜ ꯐꯣꯔꯠ ꯍꯥꯏꯔꯤꯕ ꯑꯅꯤꯁꯤ ꯆꯍꯤ 10 ꯐꯥꯎ ꯂꯥꯏꯍꯧ ꯇꯧꯏ ꯑꯗꯨ ꯀꯩꯁꯨ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯁꯔꯁꯤ ꯑꯩꯉꯣꯟꯗ ꯄꯥꯏꯁꯜꯂꯛꯏꯅꯦꯕ ꯃꯁꯤ ꯏꯁꯣꯔꯅ ꯇꯝꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯗ ꯍꯥꯏꯔꯤꯕ ꯀꯦꯟꯁꯔ ꯍꯦꯛ ꯅꯥꯔꯛꯑꯗꯤꯅꯦ इंडिया की डॉक्टर दी बिरुन इंडिया डॉक्टर ने फानी करते बॉम्बे रे चलो ना बॉम्बे रे आए तदी लाख 3 तो कोड़े चलो एकरा दे लाख उड़तो सिरदी आई यूजिक ऑपरेशन तो तवदा मही तो लौथोकदा लिसिंग लाम लिसिंग अंके चंगनी है जो अइना मसिदाई फखिबसिदा थाउ मिदा चाबे सुनगी लिसिंग कुथार अंत चंगया अद के से तोरे लाम लिसिंग
1,20,000 ꯁꯦꯞ ꯇꯧꯋꯤ ꯇꯧꯗ꯭ꯔꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕ ꯑꯗꯨꯅ ꯂꯩꯇꯕ ꯂꯥꯏꯔꯕꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯃꯁꯤ ꯐꯤꯖꯤꯀꯦꯜ ꯁꯥꯏꯟꯁꯁꯦ ꯌꯥꯝ ꯀꯥꯟꯅꯕ ꯑꯃꯅꯤ ꯑꯗꯨ ꯁꯤꯒꯗꯕ ꯅꯣꯏ ꯀꯩꯅꯣ ꯇꯧꯔꯁꯨ ꯁꯦꯕꯥ ꯇꯧꯔꯣꯅ ꯍꯥꯏꯕꯗꯨꯕꯨ ꯄꯨꯔꯛꯇꯅ ꯍꯧꯖꯤꯛ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ 10ꯅꯤ ꯑꯃꯇ ꯆꯥꯕ ꯍꯤꯗꯥꯛ ꯆꯥꯔꯤꯕ ꯑꯗꯨꯐꯥꯎꯗꯅꯦ ꯁꯤꯕꯗꯤ ꯂꯥꯏꯔꯗ ꯃꯥꯅ ꯍꯦꯟꯅ ꯀꯟꯈ꯭ꯔꯦ ꯁꯤꯅꯤ ꯃꯥꯅ ꯍꯦꯟꯅ ꯀꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝꯕꯗ ꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯗ꯭ꯔꯕ ꯊꯥꯖꯗꯦꯅ ꯈꯜꯂꯁꯤ ꯅꯣꯏ ꯂꯧꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯦ ꯑꯝꯇ ꯆꯪꯉꯣ ꯃꯥ ꯍꯅꯨꯕꯤꯗꯨ ꯆꯍꯤ 30 ꯍꯦꯜꯂꯝꯅꯤ ꯍꯅꯨꯕꯤꯗꯤ ꯃꯥꯁꯤ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯂꯥꯛ 3.5 ꯇꯧꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯐꯔꯝꯃꯤ ꯅꯪ ꯆꯠꯇ ꯈꯣꯠꯇꯅ ꯇꯧꯔꯝꯃꯤ ꯑꯗꯨ ꯌꯦꯡꯉꯨꯔ ꯑꯗꯨꯅ ꯄ꯭ꯔꯨꯞ ꯑꯣꯏꯔꯣꯅ ꯑꯩꯅ ꯊꯥꯖꯟꯗ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯌꯦꯡꯍꯜꯂꯤ ꯑꯗꯨ ꯃꯣꯏꯁꯨ ꯍꯣꯏꯅꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯑꯃ ꯀꯅꯥꯒꯨꯝꯕ ꯃꯤ ꯀꯦꯟꯁꯔꯅ ꯅꯥꯔꯛꯑꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯥꯏꯇꯣ ꯁꯥꯏꯟꯁꯁꯤꯗ ꯆꯠꯄꯤꯔꯒ ꯑꯩꯅ ꯌꯥꯝ ꯂꯥꯏꯅ ꯐꯈꯤꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯈꯣꯏꯁꯨ ꯐꯈꯤꯅꯕꯒꯤꯗꯃꯛꯇ ꯂꯩꯇ ꯂꯥꯏꯔ ꯌꯦꯡꯗꯅ ꯀꯩꯅꯣ ꯇꯧꯕ ꯑꯩ ꯐꯈꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯅꯣꯏꯁꯨ ꯐꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩ ꯃꯤꯌꯥꯝꯗ ꯑꯩ ꯄꯥꯎꯖꯦꯜꯁꯤ ꯄꯤꯖꯔꯤ